ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔ꯫ ꯂꯧꯕꯤꯔꯁꯤ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯧꯌꯥꯝ ꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯧ ꯎꯅꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯧꯍꯣꯟ ꯉꯥꯛꯄꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯕꯨꯛꯇ ꯊꯥꯔꯝꯃꯤ꯫ ꯂꯧꯌꯥꯝ ꯎꯕꯒꯤ ꯍꯧꯅꯕꯤ ꯂꯧꯍꯣꯟ ꯍꯨꯟꯕꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯦ꯫ ꯄꯥꯈꯪ ꯑꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯤꯛ ꯇꯥꯟꯕꯗ ꯃꯈꯅꯥꯎ ꯀꯪꯂꯦ꯫ ꯎꯆꯦꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯐꯧ ꯈꯟꯗꯨꯅ ꯆꯥꯒꯗꯕꯒꯤ ꯄꯥꯏꯔꯛꯄ ꯂꯦꯞꯇꯦ꯫ ꯄꯥꯈꯪ ꯑꯗꯨ ꯍꯣꯏ ꯌꯥ ꯂꯥꯎꯕꯗ ꯑꯇꯟꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯔꯝ ꯇꯧꯔꯒ ꯎꯆꯦꯛ ꯃꯌꯥꯝꯁꯤ ꯉꯥꯛꯀꯅꯤ ꯈꯟꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯗꯦꯕ ꯅꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯂꯥꯏ ꯅꯤꯡꯕꯗ ꯃꯕꯨꯛꯅꯤꯡ ꯂꯦꯞꯈꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯀꯥꯎꯈꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯥꯛꯇꯅ ꯃꯍꯥꯗꯦꯕꯒꯤ ꯃꯤꯡꯈꯩ ꯁꯣꯟꯈꯤꯕꯅ ꯀꯩꯂꯥꯁꯇ ꯃꯍꯥꯗꯦꯕ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯗꯦꯕꯅ ꯗꯔꯁꯟ ꯄꯤꯕꯤꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯗꯦꯕꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯪꯁꯪ ꯊꯣꯛꯂꯛꯇꯨꯅ "ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ?" ꯄꯥꯈꯪ ꯑꯗꯨꯅ ꯃꯍꯥꯗꯦꯕꯕꯨ ꯈꯨꯔꯨꯝꯂꯒ "ꯄ꯭ꯔꯚꯨ, ꯅꯅꯥꯏ ꯑꯩꯍꯥꯛ ꯎꯔꯤꯠ ꯇꯥꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯆꯤꯟꯅ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯑꯃꯥꯡꯊꯣꯡꯗꯒꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯍꯟꯕꯤꯌꯨ꯫ ꯃꯍꯥꯗꯦꯕ ꯍꯥꯏꯕꯗꯨ ꯑꯉꯥꯎꯕ ꯂꯥꯏꯅꯤꯅ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔ ꯑꯗꯨ ꯐꯪꯕꯗꯒꯤ ꯄꯥꯈꯪ ꯑꯗꯣ ꯑꯃꯥꯡꯊꯣꯡꯗꯒꯤ ꯍꯣꯏ ꯍꯣꯏ ꯂꯥꯎꯕ ꯍꯧꯈꯤ꯫ ꯎꯆꯦꯛꯁꯤꯡꯅ ꯂꯦꯞꯇꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯂꯥꯎꯔꯤꯕꯗꯨꯗꯤ ꯂꯦꯞꯄ ꯂꯩꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯃꯤꯅ ꯇꯥꯅꯤꯡꯗꯕꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯐꯝ ꯃꯅꯥꯛꯇ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯗꯨꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯨꯔꯥꯟꯕ ꯈꯔꯅ ꯍꯣꯏ ꯍꯣꯏ ꯂꯥꯎꯔꯤꯕ ꯃꯈꯣꯟ ꯑꯗꯨ ꯇꯥꯗꯨꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯈꯪ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯛꯂꯛꯂꯤꯕꯅꯣ ꯍꯪꯕꯗ ꯄꯥꯈꯪ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔꯗꯒꯤꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯕꯣꯔ ꯐꯪꯂꯕ ꯃꯤꯅꯤ, ꯃꯍꯥꯛ ꯄꯨꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯄꯥꯈꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯄꯥꯈꯪ ꯑꯗꯨꯅꯁꯨ ꯌꯥꯔꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯔꯨꯞ ꯈꯨꯗꯨꯞ ꯑꯃꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯊꯨꯟꯗ ꯃꯦꯟꯁꯤꯜꯂꯦ꯫ ꯆꯔꯨꯅ ꯃꯦꯟꯁꯤꯟꯕꯗꯒꯤ ꯍꯣꯏ ꯍꯣꯏ ꯂꯥꯎꯕꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯕꯣꯔꯥ ꯕꯣꯔꯥ ꯃꯄꯥꯟꯗ ꯍꯣꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯂꯨꯝꯈ꯭ꯔꯕ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯊꯥꯡꯕꯗ ꯍꯣꯏ ꯍꯣꯏ ꯂꯥꯎꯕ ꯄꯥꯈꯪ ꯑꯗꯣ ꯃꯈ꯭ꯋꯥꯡ ꯅꯥꯃꯟꯈꯤꯕꯅ ꯃꯅꯤꯡꯆꯞ ꯌꯨꯡꯈꯠꯂꯒ ꯅꯣꯟꯊꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯁꯟ ꯍꯥꯗꯝꯗꯨ ꯊꯧꯔꯤ ꯅꯥꯟꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯄꯗꯒꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯊꯨꯟꯗꯒꯤ ꯆꯔꯨꯗꯨ ꯆꯤꯡꯊꯣꯛꯂꯒ ꯆꯥꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯈꯪ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯂꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯊꯣꯡꯁꯪꯕꯅꯆꯤꯡꯕ ꯃꯅꯥꯏ ꯄꯨꯝꯅꯃꯛ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯦ꯫ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯝꯗꯨꯅ ꯂꯣꯏꯅ ꯐꯥꯔꯦ꯫ ꯍꯣꯏ ꯍꯣꯏ ꯂꯥꯎꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯅ ꯁꯥꯡꯅ ꯆꯦꯟꯗꯨꯅꯁꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯐꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯗ ꯄꯥꯈꯪ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯨꯈꯤ ꯑꯃꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯖꯔꯕꯁꯨ ꯃꯈꯣꯟꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯕꯅꯤꯅ ꯀꯣꯡꯒꯣꯟ ꯕ꯭ꯔꯣꯛ ꯕ꯭ꯔꯣꯛ ꯀꯥꯕ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯄꯥꯈꯪ ꯑꯗꯨꯕꯨ ꯄꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯃꯅꯥꯏꯁꯤꯡꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯍꯣꯏ ꯍꯣꯏ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯂꯦ꯫ ꯄꯥꯈꯪ ꯑꯗꯨꯅ ꯃꯍꯥꯗꯦꯕꯒꯤ ꯕꯣꯔꯗꯒꯤ ꯐꯪꯂꯤꯕ ꯗꯁꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯒ ꯀꯣꯟꯅꯅ "ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯟꯁꯤꯡ ꯑꯁꯤ ꯐꯪꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯅꯥ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯕꯣꯔꯥ ꯑꯃ ꯄꯤꯔꯒ ꯍꯣꯏ ꯍꯣꯏ ꯂꯥꯎꯔꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯄꯥꯈꯪ ꯑꯗꯣ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯈꯟꯊꯔꯨꯕꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯗꯨꯅ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯗꯦꯕꯅ ꯄꯥꯈꯪ ꯑꯗꯨꯒꯤ ꯑꯋꯥꯕ ꯎꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ "ꯍꯥꯏꯌꯨ ꯅꯨꯄꯥ, ꯅꯪ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ?" ꯃꯍꯥꯗꯦꯕ ꯎꯕꯗ ꯄꯥꯈꯪ ꯑꯗꯨꯅ
ꯄ꯭ꯔꯚꯨ ꯅꯅꯥꯏꯗ ꯄꯤꯕꯤꯔꯝꯕ ꯕꯣꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯗꯦꯕꯅ ꯅꯣꯛꯂꯒ ꯑꯩꯅ ꯑꯃꯨꯛ ꯕꯣꯔ ꯑꯗꯨ ꯂꯧꯁꯤꯜꯂꯕꯅꯤ, ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕ ꯈꯛ ꯈꯟꯒꯅꯨ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩꯂꯥꯁꯇ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯗꯦꯕꯅ ꯆꯠꯈꯤꯕꯒ ꯄꯥꯈꯪ ꯑꯗꯨꯒꯤ ꯍꯣꯏ ꯍꯣꯏ ꯂꯥꯎꯕꯗꯨꯁꯨ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥꯗꯨ ꯃꯌꯨꯝꯗ ꯄꯨꯈꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫